Indian Army gi REMOUNT and Veterinary Corps RVC da MAKHA TABA training amasung MAHEI masing tamnabagi damak KHALLABA Manipur gi horse rider taruk ngasi Harao Tayamna Okkhre RVC da training tawnabagi damak KHALLABA Moirang Them Luhenba Wangkhem Priyoberta Wahengbam Kedanat Avijit Thiyam W Ruhit amadi Tokpam Kishore Chanbu ngasi ayuk Indian Army gi Eastern Command na sillaga IGAR South ke Manipuri Garrison da Harao Tayamna Okkhre Mirut Cantonment ta leiba RVC Center amadi College ta Indian Army gi horse rider oinabagi trial ama mamang chahi gi October thada Koirengai amasung Tulihal Airport ta leiba Chamaga humfu manga shuba Territorial Army gi Battalion na sillaga pangthokhi Koirengai Airfield da pangthokhiba trial aduda punna miyoi taret khanki maduda miyoi mangana Chama humfu manga shuba Territorial Army Battalion na sponsor tawbaga loinana miyoi ani amana EVC gi Eastern Command Branch na sponsor tawki madugi matung chatliba tha asida saina amuk yengshilaba matung ngasigi horse rider taruk asi khanbani Indian Army gi Special Horse Rider ama oinabagi damak lemjaningai oiraba RVC College and Center da training tawragadaba horse rider taruk asigi punsida chauna ahongba ama leiragani masiga iroinana makhoigi imung manungsu ahongba asida yawba ngamnagani haina thabaktagi potharaba Lieutenant Colonel L Manongbana phongdorakli